अहनबदा मरुब पाउ पिजरी President Draupadi Murmuna Baisaki Bisu Bihak Bihu Poila Baisakna Chingba Kumhaina Lakpada Laibak Asigi Miyamdai a proposal pirakli Prime Minister Narendra Modi na hayeng Haryana da tongan ba chakot thorangi project kaya jatra khungani amasung sanga gani haire ED gi thawung yaning de haire couple civil Assam amadi Meghalaya da ngasi akhak raw yawnga akan manung churba yai haina India Meteorological Department na khangalakle amadi rape case da chenaba miyoi ama jalda masa mathana thori yanuna siramle Kurumjari Mami TV na sandok chaba nation amadi international pau mi eng tabiri bap na magpo ALINA MUTUM na taram na ukchari pau sandok na pijari President Draupadi Murmu na Baisaki Bisu Bihak Bihu Poila Baisak Mesadi Baisakhadi amasung Puthandu Pirapu Kumhaina Lakpada Laibak Asigi Miyamda a proposal pirakli President Draupadi Murmu na proposal piradun hai Tongan ba kumhay kaya laibak asida miyamna amato oina punsinduna laibak asibo chapkhat na ba manglomda sangsilasi haike kumhay sing asina India gi amata oiba tongan ba may horol degi liriklaba chatnabi kaya bo utli haina makha tarakle Prime Minister Narendra Modi ngasi hayeng Haryana da tongan ba chakhat thorangi project kaya jatra khungani amasung sanga gani haire pawgi likhun amagi matung inna hayeng ayuk Prime Minister na Hisarda mafam dudagi Ayodhya tamna paigadaba commercial flight ama lamtha gani haire aduga Hisar airport ki anauba terminal building gi jatra su khungani haire Prime Minister Narendra Modi na hayengi mifam amadusu wangangani madugi matun inna Prime Minister na Yamuna Nagar da chakhat thaurangi project sing jatra khungani amasung sangagani haire mafam aduda miyoi mai phanghanabagi infrastructure hena phagat hanabagi pandam da Prime Minister na Yamuna Nagar da Dimbandu Choturam thermal power plant gi megawatt chanipan gi modern thermal power unit ki jatra su hungani Galwan Singh organic bio agro resources dan governance scheme su kumang chausil halagani amuk Prime Minister na Yamuna Nagar gi Mukapura da conference biogas plant amagi jatra hungani mahakna kilometer Taramari meter chamri sangba riwari bypass project su sagani haire project asi India Malapriya Yojana gi makhada lupa crore listing amaga marfutara hena changna paikhat kadabani Congress के लुचिंगबा राज्य सभा के MP कपिल सिब्बल ना Enforcement Directorate ED गी थवोंगबो यानिंगदबा फोंदोखरे Congress की लुचिंगबा असिना हाइरी मदुदि सेंटर ना ED बो सिनादुना Congress Party दा टारगेट तौरी ngasi pangthokhiba pawi mefam amada mahak na haike National Herald case ka mari ledana ngarang Enforcement Directorate na
notification ama thoktuna lupa crore chatrukar humphuma thoiga Congress party ga mari leinai haina charge tawduna Congress party gi mathakta chijenba haribadu yamna kanna yaningde Congress party na control tawba National Herald newspaper da Congress na hariba senpham adu pi ki haina ED na case ama file tawrakhe masigi matangda ED na thijilibani aduba National Herald newspaper asidi freedom fighters singna linkhat pirambani haina Kapil Sibal na thamke center gi asigumba khongthang ase democracy bu tamthina phubi bani haina lowi BJP ne Hindu Muslim agenda puthotuna politics tawba pami aduga opposition bu loishin basu pami center government na democracy da akanba sapu ama piri government asigi leader di dictator gi mapani haina Congress tu chingba asina haike Assam amadi Meghalaya da ngasi akhak arau yauna akan manong churba yai haina India Meteorological Department na khangalakle department asigi matung ina Kerala mahi Andhra Pradesh ki samudra khongba na yaran yawal sima Telangana Karnataka Tamil Nadu Puducherry na chingba mafam singdasu akhak arau yauna nong churba yai haire phibam ase Jharkhand Bihar Madhya Pradesh amasung Uttar Pradesh da zu mayok naraba yai haire Haukiba ahing nungalamdai pung ahumga minute kuntra taba matamda rape case ta maral leire haiduna jail da leiriba miyoi ama masa mathanta siram le haire thokdok asi Navy Mumbai da leiba Taloja Center jail da thokibani haire masa mathanta sijaramli ba miyoi asigi mame Bisal Gauli chahi kuntra manga suraba miyoi ni haire mahakna towel sinaduna thori yalaga mathanta sidaki bani haina jail ge authority na phongdorakle kumja lising aniga kuinga marige December thada supnatagi chahi tarani thoi khakta ngai ribi nipi macha amabo ijat manghalaba matung hatokpagi maralda Bharatiya Nyaya Sahitya and the Protection of Children from Sexual Offense POCHO gi eki makhada Kailan police na haukiba February thada page Chamapan ga nipan ge chargeship thangalaptuna jail da lekhibani jail authority na police da pau piraba matung asiba hakchang postmortem government ge JJ hospital da pukre haire Jharkhand ki West Singdom district ta security force na Nesa light ka khuthok na bada Jharkhand Gajor gi personal ama lekhidre Korba battalion gi personal ama phibam luna leire haire pawgli khun amagi matung ina district asida ngarang security force na thibu humgi thabak chathabada khuthok na bagi thokdok asi thokibani haire SP Asutosh Sekhar gi matung ina soklaba personal amadi lekhidraba personal helicopter na Ranchi da pukre haire Personal ani adu IED pokhaibada sokiba amasung lekhidabani haire marak asida district asida thibu humbagi thabak chathabada Maoist ki sub zonal commander ani yauna miyoi taruk security force na phare haire makhoidigi rifle mari automatic revolver ama nongmai maru kaya marom motorcycle ama amadi atai potlam kaya su phangba ngamki haire Amit Shah na ngasi Bhopal da thoram ama yaunaba Madhya Pradesh da chatlagani haire thoram asida sangom amasung sangom gi pothok sing stakeholder sing saruk yagani haire Madhya Pradesh lengak na sangom gi pothok marang kaina puthok na ba tongan ba state singi stakeholder singa yana warol kaya sign tawnaragani Thaurang asi state ki chief minister na lamdam aduda sangom gi pothok sing hena puthok na bagi pandam da paikhalakpani haire
Aadhaar Face ID amadi Artificial Intelligence AI gi khudong chaba kaya yauraba anauba Aadhaar gi application ama beta phase ta changeng tawba hokre haire anauba Aadhaar F asi mai paktuna leibak asida miyamna paktakna siznarakpa tarabadi miyamna physical gi oiba Aadhaar card natraga masigi photocopy puduna chatpagi mathau tararoi amadi check tawba matamda miyamna Aadhaar natraga masigi copy yaupana sak takpagi khudong chana phanghalagani haide anauba Aadhaar F asi Android amadi IHO device singi oina athubada thoklagani haina thajanare masigi matangda Union Minister na Asini Baiswokna phongdokhibada atenba matamda miyamna khutna amuktang soklaba mathau taba data khaktamak share tawbagi khudong chaba phanghalagani anauba Aadhaar F asina miyamda masa gi personal information adu mapung fana control tawba ngamhalbaga loinana atopa miyoi singda mathau tadaba information pithoktaba chauna mateng oiragani Aadhaar notification ngapigani Aadhaar verification asisu UPI payment system gumna leiragani haiki ngasi Delhi da Muslim singi apunba mifam Saimas I hin pangthokre ngasi apunba mifam pangthokliba asi handak nongna President Draupadi Murmu na ayaba pirduna ek on khaba WAF ek lesingani kungamanga gi matangda kupna kari tawba yai haina khanabagi matangda apunba mifam asi phambani haide wafam asi leibak asigi mafam kayadagi lakpa Muslim gi masak naiba kayasu laktuna yauduna chathare makoina kari firep lowgadori haibasidi working committee mifam loiraba matungda laukthokani hainaso phongdorakle amaromda ngarang West Bengal gi Misrawata WAF eki iho kangkhalakpadagi miyoi ahum sikhibasu laikre miyoi chamaga kun henbana iho aduga mari lenana police na phabasu laikre United States na malemgi leibak singi mathakta tongan ba traffic thamkiba asina malemgi lalon itikta chada ahum hengalagani haina United Nation gi economist singna phongdokre US na horakliba khongthang asina malemgi leibak singna puthorakliba pothok sing asi hongduna thadokpa adu uragani US na horakliba khongthang asina malemgi oina puthokpagi chang hannabagi machak ama oire haide International Trade Center gi Executive Director Pamela Ko Hamiltona ngarang Geneva da pangthokkiba warol amada United States na traffic thamlakhiba asi malemgi lalon itikta chada ahum hingalakpaga loinana thawong asina lalon itiki lamda khudong chada baga loinana semitlon da sokchen lagani haiki Bangladesh kumba leibak singda traffic thambana leibak asigi chahi gi pothok sing thadokpada chauna amangba mayok naragani haire paugi marak thatna aten break amatang anabasing kohalasi State amadi National Awardee Fusam Atikur Rahmanna makhada pijari balayong sing asi yengjari khong hamba yadaba khong sengna hamba yadaba khong hamba da matam kuina changba saujaran taba amang thong mayada pomba amang thong manung da pomba amang thong da makhun hutlaga nai chaba fistula amang thong gi akoi bada hakachaba gastric problem leiba bleeding e taba chikpanaba sinus tonsil asthma sexual problem leiba phambi watpa fingau chatpa thagi khongkap chang naidaba singli nauri sonba khwang naba
ngaksa mari naba asinasingba layingjari. Layingjariba mafamsingdi Bismillah Hotel Building, first floor opposite Oil Pump, Hatta, Imphal, Bisnupur Bazaar, Yaripok Bazaar. Akupa marol gidama contact tawbiyu 7085-184-974. Amuka hana 7085-184-974. Layingjariba matamdi ayuki pung 3 tagina nungdang warangi pung 3 fawo oygani. Adom-adom gi haklang da nariba anabasing makataba pau amuhana. Ladakh ta juri mandop haina sukhangnaba Apricot Bronze Song Festival lisingani kungabanga Kargil gi Sanjab Khulda makhal mathal kaya gi tharum kaya ga loina hokre. Festival ado Kargil Tourism Department na stinduna pangthokpani haire. Festival asi tha asige kunmathoi fawba tongan mafam singda pangthokani haire. Afghan gi miyoi lising mangaga chani ga kuntra taruk rom tokram ngamkhai phawduna Pakistan dagi makhoi gi maramda halankre haina Pakistan Immigration Authority na phongdorakle. Maramda halankraba Afghan gi miyoi lising ahunga chanipanga humphumanga landi kotal transit camta thumkhre haide. Masigi mathakta Afghan gi miyoi chamaga supna taretna Punjab ta panduna leirambadagi maramda halan khinabagi damak tokramda pukre haire. Makha tarakpada miyoi chaniga marfutara mangana Pakistan da khudum chaliba Jammu and Kashmir da deploy tawkhre haina authority ge maikai dage phongdorakle. Pakistan da maram gi miyoi singna khandoknaba drive chatharingai da chairak asida Afghan citizen card paiba miyoi su Afghanistan da halankhre haire. Pakistan Minister of State for Interior Total Chowdhuryana Islamabad ta Paumi Singh da phongdokhibada wafam amada Afghan miyoi Singh halan khinabagi damak leibak adugi province khudingmakta transmit point Singh semgatle haire. Aroibada maroiba pau amuhana pijari. President Draupadi Murmu na Baisaki Bisu Bihak Bihu Paila Boisak na Chingba Kumhaya lakpada leibak asigi miyamda yaipapawjal pirakle. Prime Minister Narendra Modi na hayeng Haryana da tungan ba chakwat thaurangi project kaya jatra huingari amasung sangagani haire. ED gi thawang yaningde haire Kapil Sibal. Assam amadi Meghalaya da ngasi akhak raw yauna akan manong churba yai haina India Meteorological Department na khangalakle. Amadi rape case da chenaba miyoi ama jalda masa mathanta thauri yaduna siramle haire. Hauziki oina Mami TV na sandokchaba national amadi international pau loisinjare makha taba pawinamak mi engtaduna leibiyu.